ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯃꯥꯡꯊꯛꯇ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯇꯝꯅꯕ ꯈꯨꯡꯒꯪ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ ꯃꯉꯥꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯇꯥꯎꯗ꯭ꯔꯤꯔꯦꯝꯕꯅ ꯂꯩꯔꯤꯕ ꯈꯨꯡꯒꯪ ꯑꯗꯨꯗ ꯃꯤ ꯄꯨꯝꯅꯃꯛ ꯌꯥ ꯂꯥꯡꯅꯕꯗꯣ ꯇꯥꯎꯗ꯭ꯔꯤꯔꯦꯝꯕ ꯇꯥꯏ꯫ ꯃꯁꯤꯗꯒꯤꯗꯤ ꯇꯥꯎꯗ꯭ꯔꯤꯔꯦꯝꯕꯗꯣ ꯇꯨꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯂꯦ ꯑꯗꯨꯒ ꯃꯍꯥꯛ ꯊꯣꯡꯒꯥꯜꯂꯣꯝꯗ ꯑꯁꯨꯝ ꯊꯣꯛꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯃ ꯍꯣꯕꯦ ꯍꯣꯕꯦ ꯆꯦꯜꯂꯛꯂꯒ ꯑꯃꯥꯏꯕ ꯇꯥꯎꯗ꯭ꯔꯤꯔꯦꯝꯕꯕꯨ ꯎꯅꯔꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯑꯣꯖꯥ ꯑꯃꯥꯏꯕ ꯊꯦꯡꯅꯕꯤꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯦ, ꯑꯩ ꯑꯣꯖꯥꯒꯤ ꯅꯥꯛꯇ ꯂꯥꯛꯆꯔꯤꯕꯅꯤ꯫ ꯑꯣ, ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯒꯦ? ꯑꯣꯖꯥ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗꯨ ꯉꯔꯥꯡꯗꯒꯤ ꯍꯟꯖꯤꯜꯂꯛꯇ꯭ꯔꯦꯅꯦ ꯑꯣꯖꯥ, ꯀꯩꯗꯧꯈ꯭ꯔꯕ꯭ꯔꯥ ꯈꯪꯗ꯭ꯔꯦ, ꯊꯤꯕ ꯌꯥꯕ ꯊꯤꯔꯦ, ꯐꯪꯕ ꯀꯧꯕ ꯂꯩꯇ꯭ꯔꯦ, ꯂꯥꯏ ꯇꯤꯟꯅꯒ ꯆꯦꯟꯈ꯭ꯔꯕ꯭ꯔꯥ ꯈꯪꯗ꯭ꯔꯦꯅꯦ ꯑꯣꯖꯥ, ꯉꯔꯥꯡ ꯑꯍꯤꯡꯁꯨ ꯍꯜꯂꯛꯇꯦ, ꯃꯃꯥꯟꯅꯕꯒꯤꯗ ꯂꯩꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯗꯅ ꯈꯜꯂꯨꯕꯅꯤ, ꯑꯗꯨꯕꯨ ꯃꯃꯥꯟꯅꯕꯁꯤꯡ ꯃꯊꯪ ꯍꯪꯅꯕꯗꯁꯨ ꯂꯥꯛꯇꯦ ꯑꯗꯨꯅ ꯂꯣꯏ ꯍꯥꯏꯅꯔꯦꯅꯦ ꯑꯣꯖꯥ꯫ ꯑꯣ, ꯐꯅꯤ ꯑꯩ ꯑꯃꯨꯛꯇ ꯌꯦꯡꯖꯒꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯇꯥꯎꯗ꯭ꯔꯤꯔꯦꯝꯕꯅ ꯃꯈꯨꯠꯇ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯤ ꯑꯗꯨꯗꯨꯒ ꯃꯍꯥꯛꯀꯤ ꯃꯃꯥꯏꯗ ꯅꯥꯟꯊꯖꯩ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯂꯩꯃꯥꯏꯗ ꯇꯥꯔꯤꯕ ꯅꯨꯡꯁꯤꯡ ꯑꯗꯣ ꯈꯔ ꯃꯆꯥ ꯈꯨꯟꯒꯠꯂꯤ ꯑꯗꯨꯗꯨꯒ ꯃꯍꯥꯛꯅ ꯃꯊꯛꯂꯣꯝꯗ ꯂꯪꯈꯠꯂꯤ꯫ ꯑꯁꯨꯝꯅ ꯂꯪꯈꯠꯂꯕꯒꯤ ꯇꯨꯡꯗ ꯅꯨꯡ ꯑꯃꯗꯤ ꯃꯥꯏꯀꯩ ꯑꯃꯔꯣꯝꯗ ꯄꯥꯏꯊꯣꯛꯇꯨꯅ ꯇꯥꯈꯤꯕꯒꯨꯝ ꯇꯧꯏ꯫ ꯃꯇꯝ ꯑꯗꯨꯗ ꯇꯥꯎꯗ꯭ꯔꯤꯔꯦꯝꯕꯅ ꯂꯥꯛꯂꯤꯕ ꯅꯨꯄꯥ ꯑꯗꯨꯗ ꯇꯥꯗꯒꯤ ꯑꯉꯥꯡꯗꯨ ꯁꯣꯝ ꯊꯪꯕ ꯅꯥꯀꯟꯗ ꯂꯩꯔꯦ, ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯑꯃꯨꯛꯇ ꯊꯤꯁꯤ꯫ ꯑꯁꯨꯝꯅ ꯇꯥꯎꯗ꯭ꯔꯤꯔꯦꯝꯕꯅ ꯍꯥꯏꯔꯛꯄꯗꯒꯤ ꯅꯨꯄꯥ ꯑꯗꯨꯒ ꯄꯨꯟꯅ ꯃꯌꯥꯝ ꯍꯧꯗꯨꯅ ꯇꯥꯎꯗ꯭ꯔꯤꯔꯦꯝꯕꯅ ꯍꯥꯏꯔꯤꯕ ꯑꯗꯣꯝꯗ ꯍꯧꯖꯤꯛꯇꯤ ꯉꯔꯥꯡ ꯃꯥꯡꯈꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯕꯨ ꯊꯤꯕ ꯂꯥꯛꯂꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯅ ꯇꯨꯔꯦꯟ ꯈꯣꯡꯕꯥꯜ ꯑꯃꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯌꯥꯝꯅ ꯅꯩꯈꯥꯏꯔꯒ ꯆꯠꯈꯤꯕꯒꯤ ꯅꯥꯄꯤ ꯃꯌꯥꯝ ꯑꯃ ꯍꯥꯏꯗꯣꯛꯇꯨꯅ ꯅꯩꯈꯥꯏꯔꯒ ꯂꯩꯔꯝꯕꯗꯣ ꯊꯦꯡꯅꯈꯤ꯫ ꯍꯥꯏꯔꯤꯕ ꯃꯔꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯀꯨꯝꯊꯗꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯣ ꯁꯤꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯃꯗꯨ ꯎꯕꯗ ꯑꯃꯥꯏꯕ ꯇꯥꯎꯗ꯭ꯔꯤꯔꯦꯝꯕꯕꯨ ꯋꯥ ꯇꯥꯅꯕ ꯀꯧꯕ ꯂꯥꯛꯈꯤꯕ ꯅꯨꯄꯥ ꯑꯗꯣ ꯌꯥꯝꯅ ꯀꯟꯅ ꯀꯞꯂꯛꯂꯤ ꯑꯗꯨꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯁꯨ ꯀꯞꯂꯛꯂꯤ꯫ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯌꯥꯝꯅ ꯃꯤꯄꯥꯏꯅꯈꯤ ꯑꯃꯗꯤ ꯉꯔꯥꯡꯅ ꯁꯟ ꯁꯤꯔꯦ ꯑꯗꯨꯒ ꯃꯤ ꯑꯃꯁꯨ ꯁꯤꯔꯦ, ꯀꯔꯤꯅꯣ ꯈꯨꯡꯒꯪ ꯑꯁꯤꯗ ꯇꯧꯔꯛꯂꯤꯕꯁꯤꯕꯣ ꯍꯥꯏꯗꯨꯅ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯇꯥꯎꯗ꯭ꯔꯤꯔꯦꯝꯕꯅ ꯃꯌꯥꯝꯗ ꯍꯥꯏꯔꯛꯏ꯫ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯦ ꯉꯔꯥꯡ ꯈꯨꯜ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯈꯤꯕ ꯑꯃꯥꯏꯕ ꯕ꯭ꯔꯖꯂꯥꯅ ꯇꯧꯍꯟꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯃꯥꯅ ꯑꯩꯉꯣꯟꯗ ꯇꯥꯏꯅꯕ ꯉꯝꯗ꯭ꯔꯗꯨꯅ ꯂꯩꯀꯥꯏ ꯑꯁꯤꯗ ꯃꯍꯥꯛꯅ ꯇꯥꯏꯅꯔꯛꯄꯅꯤ꯫ ꯐꯠꯇꯕ ꯃꯤ ꯍꯥꯏꯕꯁꯤꯗꯤ ꯑꯁꯨꯝꯅ ꯇꯧꯕ ꯑꯣꯏꯔꯦꯀꯣ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯂꯥꯛꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨꯅꯁꯨ ꯑꯃꯥꯏꯕ ꯕ꯭ꯔꯖꯂꯥꯅ ꯇꯧꯍꯟꯕꯅꯤ ꯍꯥꯏꯕ ꯑꯁꯤꯗ ꯃꯈꯣꯏꯁꯨ ꯌꯥꯅꯤꯡꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯁꯤꯔꯕ ꯅꯨꯄꯥ ꯃꯆꯥ ꯑꯗꯣ ꯄꯣꯂꯣꯏꯅꯅꯕꯒꯤꯗꯃꯛꯇ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯧꯈꯠꯅꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯩ, ꯑꯗꯨꯕꯨ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯒꯤ ꯁꯔꯨ ꯁꯔꯥꯡ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯇꯦꯛꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯖꯤꯛꯇꯤ ꯐꯗꯤ ꯑꯆꯣꯠꯄꯒꯨꯝ ꯐꯗ꯭ꯔꯥꯛ ꯇꯥꯔꯤ꯫ ꯃꯗꯨ ꯎꯕꯗ ꯃꯌꯥꯝꯅ ꯃꯍꯥꯛ ꯑꯁꯦ ꯌꯥꯝꯅ ꯋꯥꯅ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃꯗ ꯆꯞꯈꯥꯏꯔꯒ ꯍꯥꯠꯇꯣꯛꯄ ꯃꯥꯜꯂꯤ ꯍꯥꯏꯗꯨꯅꯁꯨ ꯃꯌꯥꯝꯅ ꯋꯥꯔꯤ ꯁꯥꯅꯔꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯌꯥꯝꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯣ ꯑꯆꯧꯕ ꯕꯣꯔꯥ ꯑꯃꯗ ꯇꯤꯡꯊꯣꯛꯇꯨꯅ ꯊꯝꯂꯒ ꯕꯣꯔꯥ ꯑꯗꯨꯗ ꯍꯥꯞꯂꯕꯒꯤ ꯇꯨꯡꯗ ꯕꯣꯔꯥ ꯑꯗꯨꯒꯤ ꯃꯇꯥꯏꯗ ꯋꯥ ꯑꯅꯤ ꯐꯩꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯄꯣꯔꯛꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯈ꯭ꯔꯦ꯫ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯕ꯭ꯔꯖꯂꯥꯜ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯈꯨꯜ ꯑꯗꯨꯗꯒꯤ ꯃꯐꯝ ꯑꯃꯗ ꯑꯃꯨꯛ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯕ꯭ꯔꯖꯂꯥꯜꯅ ꯂꯩꯔꯤꯕ ꯏꯃꯨꯡ ꯑꯗꯨꯗꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯃꯇꯝ ꯈꯔ ꯂꯩꯕꯤꯅꯅꯕ ꯍꯥꯏꯖꯕꯗꯒꯤ ꯕ꯭ꯔꯖꯂꯥꯜꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯥꯔꯤ꯫ ꯃꯗꯨꯒꯤ ꯃꯔꯝꯗꯤ ꯕ꯭ꯔꯖꯂꯥꯜꯅ ꯂꯩꯔꯨꯔꯤꯕ ꯏꯃꯨꯡ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯍꯧꯖꯤꯛ ꯌꯥꯝꯅ ꯀꯟꯅ ꯑꯅꯥ ꯂꯥꯏꯌꯣꯡ ꯈꯪꯗꯅ ꯅꯥꯗꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯇꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯗꯣꯛꯇꯔꯅ ꯍꯤꯗꯥꯛ ꯐꯅ ꯌꯥꯝꯅ ꯊꯥꯔꯕꯁꯨ ꯐꯕ ꯀꯧꯕ ꯂꯩꯇ꯭ꯔꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯂꯥꯏꯒꯤ ꯑꯣꯏꯕ ꯅꯨꯡꯁꯤꯠ ꯆꯥꯔꯝꯒꯗ꯭ꯔꯥ ꯍꯥꯏꯕꯗꯣ ꯑꯃꯥꯏꯕ ꯕ꯭ꯔꯖꯂꯥꯜꯗ ꯌꯦꯡꯍꯟꯈꯤ꯫ ꯑꯗꯨꯝꯅ ꯕ꯭ꯔꯖꯂꯥꯜꯅ ꯌꯦꯡꯕꯗꯒꯤꯗꯤ ꯂꯥꯏꯒꯤ ꯑꯣꯏꯕ ꯅꯨꯡꯁꯤꯠ ꯌꯥꯎꯏ, ꯃꯍꯥꯛ ꯑꯁꯦ ꯂꯥꯏꯑꯣꯛ ꯇꯤꯟꯂꯣꯛꯄ ꯇꯧꯕꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯐꯐꯝ ꯈꯪꯗ꯭ꯔꯤꯕꯅꯤ ꯍꯥꯏꯕ ꯈꯪꯕꯗꯒꯤ ꯃꯗꯣ ꯐꯅꯅꯕꯒꯤꯗꯃꯛꯇ ꯑꯃꯥꯏꯕ ꯕ꯭ꯔꯖꯂꯥꯜꯕꯨ ꯃꯇꯝ ꯈꯔ ꯂꯩꯕꯤꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯕ꯭ꯔꯖꯂꯥꯜꯁꯨ ꯋꯥꯐꯝ ꯑꯗꯨꯗ ꯌꯥꯔꯦ ꯑꯗꯨꯒ ꯕ꯭ꯔꯖꯂꯥꯜꯅ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯤ, ꯃꯍꯥꯛ ꯑꯁꯤ ꯃꯍꯥꯛꯅ ꯂꯥꯛꯂꯤꯕ ꯑꯁꯤꯒꯤ ꯃꯔꯝ ꯑꯩꯅ ꯂꯣꯏꯅꯃꯛ ꯍꯥꯏꯒꯅꯤ, ꯑꯗꯨꯗꯨꯒ ꯑꯩꯅ ꯅꯨꯃꯤꯗꯥꯡꯗ ꯇꯧꯔꯛꯄ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯅꯈꯣꯏꯅ ꯑꯌꯦꯠꯄ ꯄꯤꯔꯛꯀꯅꯨ, ꯀꯔꯤꯒꯨꯝꯕ ꯑꯌꯦꯠꯄ ꯄꯤꯔꯕꯗꯤ ꯑꯩ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯒꯅꯤ ꯍꯥꯏꯗꯨꯅꯁꯨ ꯏꯃꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗ ꯈꯪꯍꯜꯂꯤ꯫ ꯋꯥꯐꯝ ꯑꯗꯨꯗ ꯃꯌꯥꯝꯁꯨ ꯂꯣꯏꯅꯃꯛ ꯌꯥꯅꯔꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯕ꯭ꯔꯖꯂꯥꯜ ꯌꯨꯝ ꯑꯗꯨꯗ ꯃꯇꯝ ꯈꯔꯒꯤ ꯑꯣꯏꯅ ꯂꯩꯕ ꯇꯥꯈꯤ꯫ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ?
ꯇꯥꯎꯗ꯭ꯔꯤꯔꯦꯝꯕꯒꯤ ꯈꯨꯡꯒꯪ ꯑꯗꯨꯗꯅꯤ ꯍꯧꯖꯤꯛꯇꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯉꯁꯥꯏ ꯑꯌꯨꯛ ꯁꯤꯔꯝꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯊꯧ ꯃꯉꯝ ꯄꯨꯝꯅꯃꯛ ꯄꯥꯡꯊꯣꯛꯄ ꯂꯣꯏꯔꯗꯨꯅ ꯈꯨꯜ ꯃꯤꯌꯥꯝ ꯑꯗꯣ ꯋꯥ ꯇꯥꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯍꯜ ꯑꯃꯅ ꯍꯥꯏꯔꯤ ꯇꯥꯎꯗ꯭ꯔꯤꯔꯦꯝꯕꯅ ꯍꯥꯏꯕꯒꯨꯝꯗꯅ ꯑꯃꯥꯏꯕ ꯄ꯭ꯔꯖꯥꯂꯥꯟꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯦ ꯃꯍꯥꯛꯅ ꯇꯧꯍꯜꯂꯛꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯃꯥꯕꯨ ꯑꯩꯈꯣꯏꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯇꯥꯟꯊꯣꯛꯂꯨꯕ ꯑꯗꯨꯗ ꯃꯍꯥꯛꯀ ꯅꯛꯅꯅ ꯂꯩꯃꯤꯟꯅꯈꯤꯕ ꯃꯩꯅꯁꯨ ꯀꯌꯥ ꯈꯪꯉꯣꯏꯗꯕ ꯏꯟꯈꯠꯂꯛꯂꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯊꯋꯥꯏ ꯂꯧꯔꯤꯕꯅꯤ ꯃꯗꯨꯅ ꯃꯍꯥꯛ ꯑꯁꯦ ꯈꯨꯜ ꯑꯁꯤꯗ ꯁꯨꯡꯆꯪ ꯆꯪꯍꯟꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯋꯥꯔꯦꯞ ꯂꯧꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯍꯜ ꯑꯃꯅ ꯑꯃꯨꯛ ꯑꯩꯗꯤ ꯑꯃꯥꯏꯕ ꯕ꯭ꯔꯖꯂꯥꯟꯅ ꯑꯗꯨꯃ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕꯁꯤ ꯀꯩꯗꯧꯅꯨꯡꯗ ꯈꯜꯂꯨꯗꯕꯅꯤ ꯃꯍꯥꯛꯇꯤ ꯉꯍꯥꯟꯋꯥꯏꯗꯒꯤ ꯍꯧꯅ ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯤꯒꯤ ꯐꯅꯕꯇ ꯈꯟꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯤꯗ ꯇꯧꯔꯝꯕ ꯐꯠꯇꯕ ꯀꯌꯥ ꯃꯍꯥꯛꯅ ꯃꯔꯝ ꯑꯣꯏꯔꯒ ꯐꯍꯟꯈ꯭ꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯑꯩꯈꯣꯏꯅ ꯂꯥꯟꯅ ꯍꯥꯟꯅ ꯎꯕꯁꯤ ꯐꯠꯇꯦ ꯃꯔꯝ ꯑꯗꯨꯅ ꯑꯆꯨꯝꯕꯗꯣ ꯍꯥꯟꯅ ꯊꯤꯗꯣꯛꯈꯤꯁꯤ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯂꯩꯀꯥꯏ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯐꯠꯇꯕ ꯂꯥꯏ ꯇꯤꯟ ꯊꯥꯖꯟꯗꯨꯅ ꯇꯧꯍꯜꯂꯤꯕ꯭ꯔꯥ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯊꯤꯗꯣꯛꯅꯕ ꯇꯧꯁꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯛꯄ ꯑꯗꯨꯗ ꯑꯃꯥꯏꯕ ꯕ꯭ꯔꯖꯂꯥꯜꯒꯤ ꯃꯍꯥꯛꯀꯤ ꯑꯣꯖꯥ ꯑꯣꯏꯈꯤꯕ ꯑꯍꯟꯅꯨꯕ ꯑꯃꯥꯏꯕ ꯑꯗꯨꯅ ꯃꯌꯥꯝꯗ ꯇꯧꯔꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯇꯥꯎꯗ꯭ꯔꯤꯔꯦꯝꯕꯅ ꯇꯧꯕꯅꯤ ꯇꯥꯎꯗ꯭ꯔꯤꯔꯦꯝꯕꯅ ꯂꯩꯀꯥꯏ ꯑꯁꯤꯗ ꯃꯍꯥꯛꯄꯨ ꯑꯐꯕ ꯁꯥꯔꯒ ꯃꯍꯥꯛꯅ ꯂꯣꯟꯅ ꯃꯤ ꯍꯥꯠꯂꯤꯕꯅꯤ ꯉꯔꯥꯡꯁꯨ ꯃꯍꯥꯛꯅ ꯑꯃꯨꯕ ꯆꯥꯎꯔꯕ ꯂꯤꯟ ꯑꯃꯗ ꯃꯍꯥꯛꯅ ꯊꯋꯥꯏ ꯃꯃꯤ ꯍꯥꯞꯆꯤꯟꯗꯨꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯁꯟ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅꯃꯛ ꯃꯍꯥꯛꯅ ꯆꯤꯛꯇꯨꯅ ꯍꯥꯠꯍꯜꯂꯤꯕꯅꯤ ꯃꯗꯨꯒꯤ ꯊꯕꯛ ꯑꯗꯣ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯈꯪꯈꯤꯕꯗꯒꯤ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯕꯨꯁꯨ ꯂꯤꯟ ꯑꯗꯨꯅ ꯆꯤꯛꯇꯨꯅ ꯍꯥꯠꯂꯕꯒꯤ ꯇꯨꯡꯗ ꯃꯍꯥꯛꯅ ꯇꯨꯔꯦꯜ ꯈꯣꯡꯅꯨꯡ ꯑꯗꯨꯗ ꯊꯥꯗꯔꯝꯂꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅꯅꯤ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯇꯨꯔꯦꯜ ꯈꯣꯡꯅꯨꯡ ꯑꯗꯨꯗ ꯆꯠꯄ ꯃꯇꯝꯗ ꯂꯤꯟꯅ ꯆꯠꯈꯤꯕꯒꯤ ꯃꯑꯣꯡꯗ ꯅꯩꯈꯥꯏꯔꯒ ꯃꯔꯝ ꯁꯥꯡꯅ ꯇꯥꯔꯝꯂꯤꯕꯗꯣ ꯃꯔꯝ ꯑꯗꯨꯅꯅꯤ ꯍꯥꯏꯔꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗꯒꯤꯗꯤ ꯃꯌꯥꯝ ꯇꯤꯜꯂꯤꯕ ꯑꯗꯨꯒꯤ ꯃꯇꯥꯏꯋꯥꯏꯗ ꯂꯩꯔꯤꯕ ꯇꯥꯎꯗ꯭ꯔꯤꯔꯦꯝꯕ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯃꯤꯔꯛ ꯌꯦꯡꯂꯒ ꯆꯠꯈ꯭ꯔꯦ ꯑꯃꯥꯏꯕ ꯇꯥꯎꯗ꯭ꯔꯤꯔꯦꯝꯕꯅ ꯆꯠꯈꯤꯕꯗꯣ ꯃꯍꯥꯛꯀ ꯂꯩꯃꯤꯟꯅꯔꯝꯕ ꯃꯤꯑꯣꯏ ꯈꯔꯅ ꯌꯦꯡꯗꯨꯅ ꯂꯩ ꯃꯇꯝ ꯑꯗꯨꯗ ꯃꯌꯥꯝꯅ ꯑꯣꯖꯥ ꯃꯥꯏꯕ ꯀꯔꯣꯝꯗꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯇꯥꯎꯗ꯭ꯔꯤꯔꯦꯝꯕꯅ ꯑꯩ ꯈꯣꯡ ꯍꯥꯝꯅꯤꯡꯕꯒꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯄꯔꯞ ꯆꯠꯈ꯭ꯔꯦ ꯑꯗꯨꯝꯅ ꯑꯃꯥꯏꯕ ꯑꯍꯜ ꯑꯣꯏꯔꯕ ꯍꯅꯨꯕ ꯑꯗꯨꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯌꯥꯝꯅꯁꯨ ꯃꯗꯣ ꯁꯣꯏꯗꯅ ꯆꯨꯝꯒꯗꯕ ꯃꯥꯜꯂꯤ ꯑꯃꯥꯏꯕ ꯇꯥꯎꯗ꯭ꯔꯤꯔꯦꯝꯕꯁꯦ ꯃꯍꯥꯛꯅ ꯈꯨꯡꯒꯪ ꯑꯁꯤꯗ ꯍꯜꯂꯛꯂꯤꯕꯁꯤꯒꯤ ꯃꯔꯝꯗꯤ ꯂꯃꯟ ꯈꯨꯝꯍꯟꯅꯕ ꯍꯜꯂꯛꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯑꯁꯦ ꯊꯤꯗꯨꯅ ꯐꯥꯔꯒ ꯋꯥꯍꯪ ꯄꯥꯎꯪ ꯇꯧꯁꯤ ꯃꯤꯇꯤꯡ ꯇꯧꯔꯤꯕ ꯑꯁꯤꯗꯁꯨ ꯃꯍꯥꯛ ꯌꯥꯎꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯌꯦꯡꯅꯔꯛꯄꯗꯗꯤ ꯃꯍꯥꯛꯀ ꯂꯩꯃꯤꯟꯅꯔꯝꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯇꯤ ꯈꯣꯡ ꯍꯥꯝꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯇꯝꯃꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯌꯥꯝꯅꯁꯨ ꯈꯪꯂꯤ ꯇꯧꯔꯤꯕꯁꯤꯡ ꯑꯁꯦ ꯇꯥꯎꯗ꯭ꯔꯤꯔꯦꯝꯕꯅ ꯇꯧꯍꯟꯕꯅꯤ ꯍꯥꯏꯕꯁꯤ ꯃꯁꯤꯗꯒꯤꯗꯤ ꯃꯌꯥꯝ ꯁꯥꯎꯔꯗꯨꯅ ꯇꯥꯎꯗ꯭ꯔꯤꯔꯦꯝꯕꯒꯤ ꯃꯌꯨꯝꯗ ꯆꯠꯁꯤ ꯍꯥꯏꯗꯨꯅ ꯂꯥꯛꯅꯔꯤ ꯑꯩꯈꯣꯏꯅ ꯃꯍꯥꯛꯄꯨ ꯑꯐꯕ ꯑꯆꯨꯝꯕ ꯇꯧꯔꯕ ꯑꯃꯥꯏꯕ ꯑꯃꯅꯤ ꯈꯜꯂꯨꯔꯒ ꯉꯍꯥꯟꯋꯥꯏ ꯃꯍꯥꯛꯅ ꯇꯧꯈꯤꯕ ꯃꯤꯍꯨꯜ ꯑꯗꯨ ꯀꯪꯉꯛꯇꯨꯅ ꯃꯌꯥꯝꯕꯨ ꯑꯋꯥꯕ ꯄꯤꯔꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯁꯨ ꯈꯨꯜ ꯑꯁꯤꯗꯗꯤ ꯇꯥꯟꯊꯣꯛꯈ꯭ꯔꯁꯤ ꯑꯗꯨꯒ ꯑꯃꯥꯏꯕ ꯕ꯭ꯔꯖꯂꯥꯟꯕꯨꯅ ꯈꯨꯜ ꯑꯁꯤꯗ ꯀꯧꯁꯤꯜꯂꯁꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯋꯥꯔꯦꯞꯅꯗꯨꯅ ꯆꯠꯈ꯭ꯔꯤ ꯑꯁꯨꯝꯅ ꯂꯥꯛꯄꯗꯗꯤ ꯑꯃꯥꯏꯕ ꯇꯥꯎꯗ꯭ꯔꯤꯔꯦꯝꯕꯒꯤ ꯌꯨꯝꯒꯤ ꯊꯣꯡꯒꯥꯜ ꯖꯔꯨꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯇꯥꯎꯗ꯭ꯔꯤꯔꯦꯝꯕ ꯌꯨꯝꯒꯤ ꯁꯨꯃꯥꯡꯗ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯃꯁꯤꯗꯒꯤꯗꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯆꯪꯁꯤꯜꯂꯛꯄꯗꯨꯗ ꯑꯃꯥꯏꯕ ꯇꯥꯎꯗ꯭ꯔꯤꯔꯦꯝꯕꯅ ꯃꯌꯥꯝ ꯂꯥꯛꯄꯤꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤ ꯑꯣꯏꯔꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯌꯥꯝꯅ ꯀꯔꯤ ꯈꯪꯗꯕ ꯅꯪ ꯉꯁꯥꯏ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯃꯤ ꯑꯃ ꯄꯣꯠꯂꯣꯏꯕꯤꯅꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯃꯤꯇꯤꯡ ꯇꯧꯔꯤꯉꯩꯗ ꯅꯍꯥꯛ ꯈꯣꯡ ꯍꯥꯝꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯆꯦꯟꯈꯤꯕ ꯅꯠꯇ꯭ꯔꯥ ꯀꯔꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯗ ꯃꯤꯅꯝꯂꯤꯕꯅꯣ ꯅꯍꯥꯛꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯁꯥ ꯁꯟ ꯄꯨꯝꯅꯃꯛ ꯂꯦꯞꯁꯤ ꯁꯤꯔꯤ ꯌꯥꯝꯈ꯭ꯔꯕ ꯁꯟ ꯃꯌꯥꯝ ꯑꯁꯤ ꯁꯤꯈ꯭ꯔꯕꯗꯤ ꯑꯩꯈꯣই ꯀꯝꯗꯧꯅ ꯁꯄꯣꯠ ꯈꯣꯏꯕꯅꯤ ꯁꯄꯣꯠ ꯈꯣꯏꯅꯅꯕ ꯁꯟꯁꯤꯡꯁꯤ ꯁꯤꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯂꯧ ꯎꯕꯁꯨ ꯌꯥꯔꯔꯣꯏ ꯍꯟꯗꯛꯇꯤ ꯀꯨꯝꯁꯤ ꯑꯁꯦ ꯈꯨꯜ ꯄꯨꯝꯅꯃꯛ ꯑꯋꯥꯕ ꯅꯪꯂꯩ ꯆꯥꯛ ꯇꯥꯡꯂꯒꯅꯤ ꯃꯁꯤ ꯄꯨꯝꯅꯃꯛ ꯅꯍꯥꯛꯅ ꯊꯣꯛꯍꯜꯂꯤꯕꯅꯤ ꯃꯁꯤꯗ ꯅꯠꯇꯅ ꯏꯟꯈꯠꯂꯛꯂꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯃꯕꯨꯁꯨ ꯅꯍꯥꯛꯅ ꯄꯨꯟꯁꯤ ꯄꯤꯈꯝꯅꯍꯟꯈ꯭ꯔꯦ ꯅꯍꯥꯛ ꯑꯁꯦ ꯌꯥꯝꯅ ꯐꯠꯇꯕ ꯑꯃꯥꯏꯕꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯅ ꯆꯩꯅꯔꯛꯂꯤ ꯑꯗꯨꯒ ꯑꯃꯥꯏꯕ ꯇꯥꯎꯗ꯭ꯔꯤꯔꯦꯝꯕꯕꯨꯁꯨ ꯐꯨ ꯆꯩꯗꯨꯅ ꯉꯥꯡꯅꯅꯕ ꯇꯧꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯇꯥꯎꯗ꯭ꯔꯤꯔꯦꯝꯕꯅ ꯃꯌꯥꯝ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣ ꯃꯌꯥꯝꯅ ꯍꯥꯏꯔꯤꯕꯗꯣ ꯑꯩꯗꯤ ꯀꯔꯤ ꯑꯃꯠꯇ ꯚꯥꯞ ꯇꯥꯗ꯭ꯔꯤ ꯑꯩꯗꯤ ꯃꯌꯥꯝꯒ ꯄꯨꯟꯈꯤꯕꯁꯨ ꯂꯩꯇꯦ ꯉꯁꯥꯏꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯊꯕꯛ ꯁꯨꯗꯨꯅ ꯑꯗꯨꯃꯛ ꯂꯩ ꯀꯔꯤꯅꯣ ꯃꯌꯥꯝꯅ ꯍꯥꯏꯔꯤꯕꯗꯨꯕꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯁꯤꯗꯒꯤ ꯇꯥꯎꯗ꯭ꯔꯤꯔꯦꯝꯕꯅ ꯊꯥꯖꯗ꯭ꯔꯒ ꯌꯦꯡꯉꯨꯇꯨ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯏꯁꯤꯡ ꯁꯥꯍꯜꯂꯤꯕꯁꯤ ꯌꯦꯡꯉꯨ ꯑꯩꯅ ꯏꯔꯨꯖꯒꯦ ꯍꯥꯏꯗꯨꯅ ꯁꯥꯍꯜꯂꯤꯕꯅꯤ ꯍꯧꯖꯤꯛ ꯈꯨꯗꯛꯇ ꯂꯣꯜꯂꯒ ꯑꯁꯨꯛ ꯌꯥꯝꯈ꯭ꯔꯕ ꯏꯁꯤꯡ ꯑꯁꯤꯕꯨ ꯈꯨꯗꯛꯇ ꯁꯥꯒꯗ꯭ꯔꯣ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗ ꯌꯦꯡꯍꯜꯂꯤ ꯃꯁꯤꯗꯒꯤꯗꯤ ꯃꯌꯥꯝꯅ ꯏꯁꯤꯡ ꯑꯗꯨꯗ ꯌꯦꯡꯕꯗ ꯏꯁꯤꯡ ꯑꯗꯣ ꯕ꯭ꯔꯣꯡ ꯁꯧꯗꯨꯅ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯂꯥꯛꯂꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯉꯁꯥꯏ ꯑꯃꯥꯏꯕ ꯇꯥꯎꯗ꯭ꯔꯤꯔꯦꯝꯕꯒ ꯂꯩꯃꯤꯟꯅꯔꯝꯕ ꯃꯤꯁꯛ ꯑꯗꯨꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣ ꯑꯣꯖꯥ ꯑꯃꯥꯏꯕ ꯇꯥꯎꯗ꯭ꯔꯤꯔꯦꯝꯕꯅ ꯍꯥꯏꯒꯨꯝꯗꯅ ꯃꯍꯥꯛꯅ ꯆꯠꯈ꯭ꯔꯤꯕ ꯃꯇꯝ ꯑꯗꯨꯗꯤ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗꯅꯤ ꯃꯤꯅꯤꯠ 4-5ꯒꯤ ꯋꯥꯅꯤ ꯃꯇꯝ ꯑꯗꯨꯗ ꯑꯁꯨꯛ ꯌꯥꯝꯈ꯭ꯔꯕ ꯏꯁꯤꯡ ꯑꯁꯤꯅ ꯕ꯭ꯔꯣꯡ ꯁꯧꯗꯨꯅ ꯁꯥꯕ ꯍꯥꯏꯕꯁꯤ ꯑꯣꯏꯊꯣꯛꯇꯕꯅꯤ ꯃꯁꯤꯗꯤ ꯄꯨꯡꯈꯥꯏ ꯑꯃ ꯀꯔꯤ ꯑꯃ ꯂꯣꯜꯂꯕꯒꯤ ꯇꯨꯡꯗ ꯁꯥꯒꯠꯂꯛꯀꯗꯕ ꯏꯁꯤꯡꯅꯤ
ꯃꯔꯝ ꯑꯗꯨꯅ ꯉꯁꯥꯏꯗꯒꯤ ꯑꯃꯥꯏꯕ ꯇꯥꯎꯗ꯭ꯔꯤꯔꯦꯝꯕꯅ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯂꯩ ꯃꯍꯥꯛꯇꯤ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯗꯨꯅ ꯂꯩ ꯃꯌꯥꯝꯒ ꯄꯨꯟꯗꯦ ꯍꯥꯏꯕꯁꯦ ꯑꯣꯏꯒꯗꯕ ꯆꯨꯝꯒꯗꯕ ꯃꯥꯜꯂꯤ ꯑꯣ ꯏꯕꯨꯡꯉꯣ ꯑꯗꯨꯕꯨ ꯑꯃꯨꯛꯇ ꯉꯥꯏꯈꯣꯅꯤ ꯇꯥꯎꯗ꯭ꯔꯤꯔꯦꯝꯕꯅ ꯑꯩꯈꯣꯏꯒ ꯄꯨꯟꯗ꯭ꯔꯕꯗꯤ ꯉꯁꯥꯏꯗꯒꯤ ꯄꯨꯟꯗꯨꯅ ꯂꯩꯃꯤꯟꯅꯔꯤꯕ ꯑꯃꯥꯏꯕ ꯇꯥꯎꯗ꯭ꯔꯤꯔꯦꯝꯕꯗꯨꯅ ꯀꯝꯗꯧꯕ ꯃꯥꯏꯕꯅꯣ ꯑꯗꯨꯝꯅ ꯍꯪꯂꯛꯄꯗꯨꯗ ꯑꯃꯥꯏꯕ ꯇꯥꯎꯗ꯭ꯔꯤꯔꯦꯝꯕꯅ ꯃꯌꯥꯝ ꯑꯩ ꯀꯔꯤꯒꯨꯝꯕ ꯃꯐꯝ ꯑꯃꯗ ꯃꯌꯥꯝꯗ ꯍꯥꯏꯖꯒꯦ ꯉꯁꯥꯏ ꯃꯌꯥꯝꯅ ꯎꯕꯤꯈꯤꯕ ꯑꯃꯥꯏꯕ ꯇꯥꯎꯗ꯭ꯔꯤꯔꯦꯝꯕꯗꯨ ꯑꯩꯅ ꯁꯦꯠꯂꯤꯕ ꯐꯤꯖꯣꯜ ꯑꯁꯤ ꯁꯦꯠꯄꯤꯕ꯭ꯔꯥ 이붕어 ꯅꯪꯅ ꯁꯦꯠꯂꯤꯕ ꯐꯤꯖꯣꯜ ꯑꯁꯤꯃꯛꯇꯤ ꯁꯦꯠꯇꯦꯅꯦ ꯑꯣ ꯃꯃꯥꯏ ꯃꯃꯤꯠꯇꯤ ꯀꯝꯗꯧꯏ ꯑꯁ ꯃꯗꯨꯒ ꯊꯣꯏꯅ ꯌꯦꯡꯁꯜꯂꯨꯗ꯭ꯔꯦꯗ ꯅꯪ ꯍꯥꯏꯔꯞ ꯃꯥꯜꯂꯤ ꯏꯕꯨꯡꯉꯣ ꯑꯩ ꯄꯨꯝꯅꯃꯛ ꯈꯪꯖꯔꯦ ꯑꯃꯥꯏꯕ ꯕ꯭ꯔꯖꯂꯥꯟꯅ ꯑꯩꯒꯤ ꯁꯛꯇꯝ ꯁꯥꯗꯨꯅ ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯒ ꯈꯨꯜ ꯑꯁꯤꯗ ꯀꯔꯤ ꯀꯔꯤ ꯇꯧꯔꯤ ꯍꯥꯏꯕꯗꯣ ꯌꯦꯡꯁꯤꯜꯂꯤꯕꯅꯤ ꯃꯍꯥꯛꯅ ꯈꯨꯜ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯦ ꯌꯦꯡꯁꯤꯜꯂꯕꯒꯤ ꯇꯨꯡꯗ ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯀꯝꯗꯧꯅ ꯂꯃꯟ ꯈꯨꯝꯁꯤꯒꯦ ꯍꯥꯏꯕꯗꯣ ꯊꯧꯔꯥꯡ ꯇꯧꯒꯗꯧꯔꯤꯕꯅꯤ ꯃꯌꯥꯝ ꯇꯧꯔꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯃꯥꯏꯕ ꯕ꯭ꯔꯖꯂꯥꯟꯅ ꯑꯩꯕꯨ ꯂꯥꯟꯅ ꯎꯍꯟꯅꯅꯕ ꯁꯤꯠꯂꯤꯕ ꯊꯧꯔꯥꯡ ꯉꯥꯛꯇꯅꯤ ꯑꯩꯗꯤ ꯉꯁꯤꯒꯤ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯇꯦ ꯂꯩꯀꯥꯏꯒꯤ ꯃꯤ ꯁꯤꯕꯒꯤ ꯃꯤ ꯄꯣꯠꯂꯣꯏꯅꯔꯤ ꯍꯥꯏꯕꯗꯪ ꯈꯪꯉꯤ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯅ ꯏꯟꯊꯣꯛꯄꯤꯔꯕ ꯑꯩꯗꯤ ꯀꯩꯗꯧꯕꯒꯤ ꯌꯥꯎꯒꯗꯧꯔꯤꯕꯅꯣ ꯃꯐꯝ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯂꯥꯛꯇꯨꯅ ꯆꯠꯂꯨꯁꯤ ꯍꯥꯏꯗꯨꯅ ꯍꯧꯔꯨꯕꯁꯨ ꯂꯩꯇ꯭ꯔꯕꯅꯤꯅ ꯑꯩꯅ ꯊꯣꯏꯅ ꯈꯟꯖꯤꯟꯗꯅ ꯑꯗꯨꯃꯛ ꯂꯩꯊꯣꯛꯄꯅꯤ ꯑꯗꯨꯒ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯂꯥꯛꯂꯒ ꯑꯩꯕꯨ ꯑꯁꯨꯝꯅ ꯕꯗꯅꯥꯝ ꯄꯤꯕꯁꯤꯗꯤ ꯑꯩ ꯀꯌꯥ ꯅꯨꯡꯉꯥꯏꯖꯗꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯉꯁꯥꯏꯏꯍꯥꯟ ꯍꯥꯟꯅ ꯑꯃꯥꯏꯕ ꯇꯥꯎꯗ꯭ꯔꯤꯔꯦꯝꯕ ꯎꯅꯈꯤꯕ ꯂꯩꯈꯤꯗ꯭ꯔꯕ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯄꯥ ꯑꯗꯨꯅ 이붕어가 ꯑꯩꯒ ꯊꯣꯡꯒꯥꯜꯗ ꯊꯦꯡꯅꯈꯤꯕꯅꯤꯗ ꯀꯔꯤꯅꯣ ꯍꯥꯏꯕꯤꯔꯤꯗꯨꯕꯨ ꯇꯥꯗ ꯑꯩꯗꯤ ꯉꯁꯤꯒꯤ ꯃꯄꯥꯟ ꯊꯣꯛꯆꯗꯦ ꯑꯗꯨꯒ ꯀꯝꯗꯧꯅ ꯊꯣꯡꯒꯥꯜꯗ ꯊꯦꯡꯅꯔꯤꯕꯅꯣ ꯍꯣꯏ ꯌꯨꯝꯗꯒꯤ ꯊꯣꯛꯂꯒ ꯆꯠꯃꯤꯟꯅꯈꯤ ꯍꯥꯏꯔꯒꯕꯨꯗꯤ ꯋꯥꯐꯝꯗꯨ ꯈꯔ ꯈꯟꯅꯕ ꯌꯥꯏ ꯑꯗꯨꯒ ꯊꯣꯡꯒꯥꯜꯗꯒꯤ ꯑꯩ ꯃꯥꯟꯕ ꯃꯤꯁꯛ ꯑꯃ ꯊꯦꯡꯅꯔꯒ ꯆꯠꯃꯤꯟꯅꯩ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯕꯨ ꯃꯌꯥꯝꯕꯨ ꯃꯁꯤꯕꯨ ꯊꯥꯖꯕ ꯌꯥꯕ ꯄꯣꯠꯂꯅꯤ ꯑꯃꯥꯏꯕ ꯇꯥꯎꯗ꯭ꯔꯤꯔꯦꯝꯕꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯂꯥꯛꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨꯅꯁꯨ ꯃꯥꯅ ꯍꯥꯏꯔꯤꯕꯁꯦ ꯆꯨꯝꯒꯗꯕ ꯃꯥꯜꯂꯤ ꯍꯥꯏꯗꯨꯅ ꯋꯥ ꯈꯟꯅꯔꯤ ꯇꯧꯔꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯃꯥꯏꯕ ꯕ꯭ꯔꯖꯂꯥꯟꯅ ꯑꯃꯥꯏꯕ ꯇꯥꯎꯗ꯭ꯔꯤꯔꯦꯝꯕꯕꯨ ꯃꯤꯡꯆꯠ ꯊꯤꯅꯅꯕ ꯇꯧꯍꯟꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯋꯥꯈꯜ ꯇꯧꯈ꯭ꯔꯦ ꯑꯁꯣꯝꯗ ꯂꯥꯛꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨꯅ ꯋꯥꯈꯜ ꯇꯧꯅꯔꯕꯒꯤ ꯇꯨꯡꯗ ꯃꯥꯒꯤ ꯌꯨꯝꯗ ꯆꯠꯅꯔꯁꯤ ꯍꯥꯏꯗꯨꯅ ꯍꯧꯖꯤꯛꯇꯤ ꯆꯠꯅꯈ꯭ꯔꯦ ꯂꯥꯛꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨꯅ ꯑꯃꯥꯏꯕ ꯇꯥꯎꯗ꯭ꯔꯤꯔꯦꯝꯕꯅ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨꯗ ꯊꯥꯖꯗꯨꯅ ꯆꯠꯈꯤꯕ ꯑꯗꯨꯗ ꯑꯃꯥꯏꯕ ꯇꯥꯎꯗ꯭ꯔꯤꯔꯦꯝꯕꯗꯤ ꯌꯥꯝꯅ ꯍꯔꯥꯎꯗꯨꯅ ꯂꯩꯍꯧꯔꯤ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕ ꯇꯥꯎꯗ꯭ꯔꯤꯔꯦꯝꯕꯅ ꯈꯜꯂꯤ ꯑꯄꯪꯕ ꯄ꯭ꯔꯖꯥꯁꯤꯡ ꯈꯪꯒꯅꯤꯗꯅ ꯅꯈꯣꯏꯅ ꯍꯧꯖꯤꯛꯇꯗ ꯑꯐꯕ ꯁꯥꯔꯤ ꯑꯗꯨꯒ ꯂꯩꯔꯤꯕ ꯑꯃꯥꯏꯕꯁꯤꯡ ꯑꯁꯤꯁꯨ ꯉꯥꯏ ꯃꯈꯣꯏꯅ ꯂꯥꯏ ꯁꯥꯟꯅꯔꯒ ꯑꯩꯉꯣꯟꯗ ꯇꯥꯏꯅꯍꯟꯈꯤꯕꯅꯤ ꯐꯩ ꯅꯈꯣꯏ ꯑꯩꯅ ꯂꯦꯝꯅ ꯑꯝꯇ ꯊꯥꯔꯣꯏ ꯅꯈꯣꯏ ꯃꯌꯥꯝꯅ ꯑꯩꯉꯣꯟꯗ ꯂꯥꯜꯂꯦ ꯍꯥꯏꯖꯗꯨꯅ ꯈꯣꯏꯔꯝꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯊꯕꯛ ꯑꯁꯦ ꯁꯨꯂꯦꯞ ꯂꯦꯞꯄꯣꯏ ꯐꯩ ꯈꯪꯒꯅꯤ ꯉꯔꯥꯡ ꯇꯧꯔꯤꯕ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤꯕ ꯊꯕꯛ ꯉꯁꯤ ꯇꯧꯒꯦ ꯈꯪꯒꯅꯤꯗꯣ ꯃꯈꯣꯏꯅ ꯇꯧꯖꯈꯤꯕ ꯃꯔꯥꯜ ꯑꯗꯣ ꯃꯁꯥꯅ ꯈꯪꯖꯤꯜꯂꯛꯇ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯅꯩꯈꯤꯒꯦ ꯈꯪꯒꯅꯤ ꯑꯁꯨꯝꯅ ꯈꯜꯂꯒ ꯑꯃꯥꯏꯕ ꯇꯥꯎꯗ꯭ꯔꯤꯔꯦꯝꯕꯗꯣ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯣ ꯁꯠ ꯂꯣꯏꯁꯤꯜꯂꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯅꯤ ꯑꯃꯥꯏꯕ ꯇꯥꯎꯗ꯭ꯔꯤꯔꯦꯝꯕ ꯃꯍꯥꯛ ꯌꯨꯝ ꯑꯗꯨꯗꯒꯤ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯑꯁꯨꯝꯅ ꯀꯣꯏꯌꯦꯡ ꯌꯦꯡꯂꯝꯂꯕꯒꯤ ꯇꯨꯡꯗ ꯃꯍꯥꯛ ꯏꯃꯨꯡꯂꯣꯝꯗ ꯑꯃꯨꯛ ꯆꯪꯉꯛꯂꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯤꯡꯈꯣꯜ ꯅꯨꯡ ꯑꯗꯨꯗꯒꯤ ꯍꯦꯛꯂꯛꯄ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯃꯐꯝ ꯆꯥꯅ ꯆꯦꯛꯁꯤꯟꯅ ꯊꯝꯃꯤ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯑꯃꯥꯏꯕ ꯕ꯭ꯔꯖꯂꯥꯜꯁꯨ ꯑꯗꯨ ꯃꯉꯥꯏ ꯑꯃꯥꯏꯕ ꯇꯥꯎꯗ꯭ꯔꯤꯔꯦꯝꯕꯕꯨ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯃꯥꯒꯤꯁꯨ ꯍꯩꯖꯕ ꯊꯧꯔꯥꯡ ꯀꯌꯥ ꯂꯥꯡꯈꯠꯄ ꯍꯧꯔꯛꯂꯤ ꯑꯁꯨꯝꯅ ꯇꯧꯅꯔꯤꯉꯩ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 12 ꯕꯥꯔꯣ ꯇꯥꯁꯤꯜꯂꯛꯂꯤ ꯉꯁꯤꯗꯤ ꯈꯨꯡꯒꯪ ꯑꯗꯣ ꯀꯔꯤ ꯑꯃꯠꯇ ꯆꯦꯛꯄꯣꯛ ꯂꯥꯎꯗꯦ ꯀꯞꯅ ꯂꯥꯎꯅꯕ ꯑꯃꯗꯤ ꯍꯨꯏꯁꯤꯡꯅ ꯂꯥꯛꯅ ꯈꯣꯡꯕꯒꯤ ꯀꯔꯤꯒꯨꯝꯕꯤ ꯑꯃꯠꯇ ꯁꯥꯎꯍꯨꯝ ꯐꯪꯗꯦ ꯃꯁꯤꯗꯒꯤꯗꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝꯗꯣ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗ꯭ꯔꯦ ꯍꯥꯏꯔꯗꯨꯅ ꯃꯈꯣꯏ ꯅꯨꯡꯉꯥꯏꯅ ꯇꯨꯝꯅꯈ꯭ꯔꯤ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕ ꯇꯥꯎꯗ꯭ꯔꯤꯔꯦꯝꯕ ꯌꯨꯝ ꯑꯗꯨꯗꯒꯤ ꯇꯞꯅ ꯍꯧꯒꯠꯂꯛꯂꯤ ꯑꯗꯨꯒ ꯃꯥꯅ ꯉꯁꯥꯏ ꯍꯦꯛꯈꯤꯕ ꯃꯅꯥ ꯃꯁꯤꯡꯁꯤꯡ ꯑꯗꯣ ꯆꯦꯛꯁꯤꯟꯅ ꯄꯥꯏꯔꯒ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯔꯛꯂꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯈꯨꯜ ꯑꯗꯨꯒꯤ ꯂꯩꯔꯤꯕ ꯉꯁꯥꯏ ꯑꯌꯨꯛ ꯅꯨꯄꯥ ꯃꯆꯥ ꯑꯃꯅ ꯁꯤꯔꯝꯕ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯈꯣꯡꯅꯨꯡ ꯌꯧꯔꯛꯂꯤ ꯇꯨꯔꯦꯜ ꯈꯨꯗꯥ ꯑꯗꯨꯗ ꯀꯨꯝꯊꯔꯛꯂꯒ ꯃꯍꯥꯛꯅ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗꯣ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯑꯁꯨꯝꯅ ꯌꯦꯡꯂꯕꯒꯤ ꯇꯨꯡꯗ ꯃꯍꯥꯛꯅ ꯄꯣꯔꯛꯈꯤꯕ ꯃꯅꯥ ꯃꯁꯤꯡꯁꯤꯡ ꯑꯗꯣ ꯁꯨꯔꯨ ꯅꯣꯏꯈꯥꯏꯗꯨꯅ ꯃꯍꯥꯛ ꯃꯟꯇ꯭ꯔ ꯑꯃ ꯑꯁꯨꯝ ꯁꯣꯜꯂꯤ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯑꯃꯥꯏꯕ ꯕ꯭ꯔꯖꯂꯥꯜ ꯑꯗꯣ ꯃꯍꯥꯛꯀꯤꯁꯨ ꯍꯩꯖꯕ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯀꯌꯥ ꯁꯣꯟꯗꯨꯅ ꯂꯥꯏꯃꯨ ꯑꯃ ꯀꯧꯊꯣꯛꯂꯤ ꯑꯗꯨꯒ ꯂꯥꯏꯃꯨ ꯑꯗꯨꯗ ꯑꯃꯥꯏꯕ ꯇꯥꯎꯗ꯭ꯔꯤꯔꯦꯝꯕꯒꯤ ꯃꯌꯨꯝ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯂꯩꯐꯝ ꯊꯣꯡꯒꯥꯜꯅꯆꯤꯡꯕ ꯄꯨꯝꯅꯃꯛ ꯇꯥꯛꯂꯕꯒꯤ ꯇꯨꯡꯗ ꯑꯃꯥꯏꯕ ꯇꯥꯎꯗ꯭ꯔꯤꯔꯦꯝꯕꯕꯨ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯊꯥꯔꯛꯂꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯊꯥꯔꯛꯂꯤꯉꯩ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯑꯃꯥꯏꯕ ꯇꯥꯎꯗ꯭ꯔꯤꯔꯦꯝꯕꯗꯣ ꯇꯨꯔꯦꯜ ꯈꯣꯡꯅꯨꯡ ꯑꯗꯨꯗ ꯃꯍꯥꯛꯅ ꯁꯨꯔꯨ ꯅꯣꯏꯔꯕ ꯃꯅꯥ ꯃꯁꯤꯡꯁꯤꯡ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯍꯤ ꯊꯣꯛꯂꯤ ꯃꯍꯤꯁꯤꯡ ꯑꯗꯣ ꯃꯍꯥꯛꯅ ꯇꯨꯔꯦꯜ ꯃꯅꯨꯡ ꯑꯗꯨꯗ ꯊꯥꯗꯅꯕꯒꯤꯗꯃꯛꯇ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯒ ꯃꯍꯥꯛꯅ
suru suru noikhairaba mana masing sing ado yamna kanna paisali adumna tawbodadi mana masing sing adudagi mahi khara turelgi imai atuta tasinki adumna hek tasinkibaga turelgi imai ato khanghaudana masu ama onkhri sangban naraba yengbuda akiba phanglaba masu ama onkraba matungdagidi amaiba tawdrembana thamoida khanjai pare masi oirabadi thura yangna yumda hallage asumna khallaga mahak para turel khunung adudagi mayum lomda lai asumna chatlingai matam aduta asumdana kamdauri amaiba bardalana tharakkiba laimu ado amaiba tawdrembagi yum joraklei mahana yum jorokpadadi amaiba tawdrembagi thonga lairamliba laising amadi mahaki yumgi akoibada lairamliba laising adu ubada mahak changba ngamdre adubu konthong ngakliba konthong lai aduda mahana hainarabagi tungda yum aduda changai yum aduda changakpadadi amaiba tawdrembadi lairamdri masidagiti khonglei thuna laimu ado amaiba barjalalgi manakta paiduna lakli asomne hek chakhibaga amaiba tawdrembado mahaki konthongda parap changkhiduna yum manung aduda changduna nungaina tungkhri asomdana kamdauri amaiba tawdrembagi mayumdagi paikhiba laimu ado haujikti amaiba barjalalgi mamangda leplari matam aduta amaiba barjalana kari karam tawre haiduna hangi wafam adu tabada laimu aduna ai mafam aduta amu hana changba ngamlaroi mafam aduta laning thausana mahi amati ibudo pakhangba nganthoi lehori mahaki seba chatchatuna leiriba amaiba tawdrembada aina karigumbimta tawruba ngamloi aduga amaiba tawdremba hairiba amaiba sisu nangumba chama hena hai singliba amaiba amani nanga tawriba thabak khudima mahana ngasaina khangkhrabani aduga mahak masamaksu yum aduda lehogdi karigumba thabak amagidamak chatkiba mali aina mafam alu thadoktuna amaiba barjalan nahakina nakta lakpa matamdadi mahak yum aduda changkiba aina ui tawriba thabak khusing khudimak ase mahakna thawoina tawribani madu punamak nahakna khangnu phare haujikti ahak sakhinanaba ayaba piro wafam adu tabada amaiba barjalal karino haribasibo amaiba tawdremba haiba mahaki mayumda lanung thausana mahi amati ibudo pakhangba nganthuduna lei haiba phare laibu nahak ngasigidi hallo aisu amaiba barjalani nahak na haikhiba aimondagi bahakna saruk chama hena hai hairibado arano wafamni aisu mangmodagi tadana hairiba amaiba mani aina kari torpa ngambage haibado yeng phare nahak ngasigidi hallo ko asomna haiduna amaiba barjalalna tariat chenja khara katlabagi tung amati hairang leirang khara katlabagi tung da laimu odo mafam adudagi mangkhrei masidagiti amaiba barjalalna thamoida khanjai o amaiba tawdremba nahakna khungang adubu soidana awaba pirage haibase khankhraboireko ngahan wai ngalingagi matamda aikhoina sanaba laising adubu likai miyamna khanglakhi amadi ai isabana sanaba lai khamjinba haitabadagi ai mafam adu thadoktuna mafam amada amaiba tamba chatkibani madugi matungda lekai aduda tamnariba khudimak nangwada tainaduna nanga hana yengnana leiba nangi nupi phajatonbu ngauduna pamduna leiriba miyoising aduna khudong chaba lauduna mathang hatkibani nangsu leibak phabadagi hinghauri adubu tawriba thabak khudimak adudi aikhoi amaiba sinna soibadagi tawkhibani lekai khuladugi maran thodonga leibadi nati adubu nahaki mating pangbi khitaba achum maran thi khitaba lekai adusu sumbadi nati madugi matungda aina khuladuda tawriba tinmu laimu singado phanarbagi damakta amaiba tamluraga halakpadadi nahaksu imung kangkhong chaidun leiramli na khungang aduda halaklami adubu amuk tanthokre haibagi wafam aina taki madugi matungda aina lekai aduda tawriba tinmu laimu phataba aikona sanaramba punamak phanabagi damakta leitainakhi adumna phalambagi tungda aigi oza ahal adugi pautak matungina khullasida amaiba tawremba amukhanna hairaba mahi kya galona halakhini aduna naksu mabu thenganaba mahi tamuso hairakpadagi ai khulado thadoktuna aisu mahi tamba chatkhi amaiba tawremba khungangda amu hankhre haiba tabada aisu khungangda halakhibani adubu mahakna ngamduna aibu khulladagi tanthoklaba adubu ai honakhini nangbu aina soidana maithiba pikhigani aduga khuladubusu aina kangigadoribani ngamdragana thawai ase thadokchino phare adudi aisu ngasigi onadi loisallagi kanara hena haibagi haibado yengnaba tari asomna khallaga barjalal maksu imungda tumba changki amaiba barjalana tawribado yum aduda leiriba mising amatana khangkhiri maramdi mahara leiwa mantra sonduna mipunamak sumkhibagini
ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ꯫ ꯈꯨꯜꯖꯥ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯑꯣꯕꯒ ꯐꯥꯏꯕꯒ ꯑꯃꯗꯤ ꯇꯨꯔꯦꯜꯒꯤ ꯏꯁꯤꯡ ꯊꯛꯂꯨꯕꯗꯒꯤ ꯀꯔꯤꯅꯣꯃ ꯇꯧꯔꯦ, ꯆꯤꯡꯊꯦꯛꯂꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯅꯥꯕ ꯌꯦꯛꯄ, ꯑꯅꯥ ꯑꯌꯦꯛꯅ ꯄꯤꯛ ꯊꯟꯕ ꯈꯨꯡꯒꯪ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯈ꯭ꯔꯦ꯫ ꯊꯛꯍꯧꯗꯕ ꯑꯃꯗꯤ ꯑꯌꯨꯛ ꯊꯦꯡꯅ ꯍꯧꯒꯠꯄ ꯀꯥꯡꯕꯨ ꯈꯔꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯍꯧꯗꯦ, ꯑꯗꯨꯕꯨ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤ ꯁꯔꯨꯛ 3 ꯊꯣꯛꯄꯒꯤ ꯁꯔꯨꯛ ꯑꯃꯗꯤ ꯍꯧꯖꯤꯛ ꯌꯥꯝꯅ ꯊꯤꯅ ꯅꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯌꯥꯝꯅ ꯃꯈꯣꯏꯅ ꯁꯣꯛꯀꯠꯂꯨꯕ ꯏꯁꯤꯡ ꯑꯗꯨꯗ ꯌꯦꯡꯂꯨꯕꯗꯗꯤ ꯏꯁꯤꯡ ꯑꯗꯣ ꯁꯪꯕꯥꯟꯅꯔꯕ, ꯌꯦꯡꯕꯗ ꯍꯨ ꯃꯥꯜꯂꯕ ꯏꯁꯤꯡ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯇꯨꯔꯦꯜꯗ ꯌꯦꯡꯂꯨꯕꯗꯁꯨ ꯇꯨꯔꯦꯜꯒꯤ ꯏꯁꯤꯡ ꯄꯨꯝꯅꯃꯛ ꯁꯪꯕꯥꯟꯅꯔꯕ ꯏꯁꯤꯡ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯁꯪꯂꯤ ꯁꯪꯂꯤ ꯇꯧꯔꯕ, ꯌꯦꯡꯕꯗ ꯍꯨ ꯃꯥꯜꯂꯕ ꯏꯁꯤꯡ ꯑꯗꯨꯗ ꯃꯈꯣꯏꯅ ꯈꯪꯂꯨꯗꯕꯗꯒꯤ ꯑꯃꯗꯤ ꯏꯁꯤꯡꯅꯤꯅ ꯀꯩꯁꯨ ꯊꯣꯏꯗꯣꯛꯅ ꯈꯟꯖꯤꯜꯂꯨꯗꯕꯗꯒꯤ ꯃꯈꯣꯏꯅ ꯃꯃꯥꯏ ꯃꯃꯤꯠ ꯇꯥꯔꯨꯕ ꯑꯃꯗꯤ ꯃꯆꯤꯟ ꯃꯌꯥ ꯇꯦꯡꯂꯨꯕꯗꯒꯤ ꯏꯁꯤꯡ ꯃꯔꯤꯛ ꯈꯔ ꯃꯈꯣꯏꯒꯤ ꯌꯥꯅꯨꯡꯗ ꯆꯪꯈꯤꯕ ꯑꯗꯨꯅ ꯃꯊꯪ ꯃꯊꯪ ꯇꯧꯔꯛꯈꯤꯕ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏꯅ ꯇꯨꯔꯦꯜꯒꯤ ꯏꯁꯤꯡ ꯑꯗꯨꯗ ꯇꯧꯔꯤꯕꯁꯦ ꯀꯅꯥꯅ ꯍꯨ ꯊꯥꯗꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯍꯩ ꯍꯪꯅꯕ ꯑꯃꯗꯤ ꯃꯈꯣꯏ ꯃꯁꯦꯟ ꯋꯥ ꯇꯥꯅꯕ ꯍꯧꯔꯛꯈꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯆꯤꯡꯅꯔꯤꯕꯁꯤ ꯑꯃꯥꯏꯕ ꯕ꯭ꯔꯖꯥꯂꯥꯜꯗ ꯆꯤꯡꯅꯈꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕ ꯕ꯭ꯔꯖꯥꯂꯥꯜꯕꯨ ꯊꯤꯗꯨꯅ ꯃꯍꯥꯛꯄꯨ ꯋꯥꯔꯛ ꯋꯥꯇꯦꯝꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯈꯨꯜ ꯃꯤꯌꯥꯝ ꯑꯗꯨꯅ ꯋꯥꯔꯦꯞꯅꯈꯤ꯫ ꯑꯗꯨꯕꯨ ꯈꯨꯜ ꯃꯤꯌꯥꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯈꯣꯏ 9-10ꯅ ꯄꯨꯟꯁꯤꯜꯂꯒ ꯋꯥꯔꯦꯞ ꯂꯧꯕꯗꯤ ꯌꯥꯔꯣꯏ, ꯑꯗꯨꯅ ꯍꯣꯔꯦꯟ ꯃꯌꯥꯝ ꯄꯨꯜꯂꯒ ꯋꯥꯔꯦꯞ ꯑꯆꯧꯕ ꯑꯃ ꯂꯧꯁꯤ, ꯑꯗꯨꯒ ꯑꯃꯥꯏꯕ ꯇꯥꯎꯖꯔꯦꯝꯕꯕꯨꯁꯨ ꯌꯥꯎꯍꯟꯁꯤ꯫ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯦ ꯃꯍꯥꯛꯅ ꯐꯍꯟꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯁꯤ, ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯤꯇꯤꯡ ꯇꯧꯅꯅꯕ, ꯃꯤꯌꯥꯝ ꯇꯥꯟꯅꯅꯕ ꯄꯥꯎꯖꯦꯜ ꯄꯤꯔꯁꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯇꯥꯟꯅꯅꯕ ꯄꯥꯎꯖꯦꯜ ꯄꯤꯈꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ 5ꯁꯨꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯃꯊꯪꯒꯤ ꯇꯥꯡꯀꯛꯁꯤꯡꯗ ꯀꯔꯤ ꯀꯝꯗꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯔꯁꯤ꯫ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫